Thaina mamangayda Bharat ki manungda layba ningthau panba laybak ama layrammi. Laybak asi umangsing amasung singgi sarukna hena yamlammi. Sa nga usek wayasing amadi mahugsagi phajabana mafamdu mitfam hongba ngamdaba yamna phajaba mafam ama oirammi. Laybak tugi prajasingsu thauna phaba hotnaba kanba thabakta chilhau thidaba ngakta oirammi. Laybak aduda Manorama kauba pandit ama layrammi. Mahaksi isam chamba pongthokpa chawthokpa yaudaba matam pumnamakta afaba wakal takhanba misak amani. Migi laigi tingi thabak chatlurabasu mina pirakpa sel kharadutang lauraga yami yamte thidana mana phanglakpa sel kharadu puraga mayumda harauna halai. Aduga mahaki nupi Yasodadi matamgi chatnabida yaubi nungaiba phajaba phirol amasung awangba thakta hingba pamjabi nupi amani. Nongma yumthangnabagi nupi amaga Yasodaga handakki laybak adugi nauna khaliba ningthaudugi maramda wari kaya sanarammi. Ningthau adugi minungsi sauba laybak prajasingidamak khanjaba magi manakta lakpa mipum khudingmakpu harau tayamna okpa sana lupa kaya pibagi warisingdu yumthangnabagi nupi aduna Yasodada tamlammi. Warisingdu tarubadagi Yasoda adu mayumda yamna thuna halaklammi magi nupada asumna hairammi. Nupa handak aikhoigi laybaki ningthau anaubasi puksel yamna sawi. Magi manakta lakpa mipum khudingmak sana lupa kaya pi hainai. Nahak ningthaugi manakta chatlu. Ningthongna sana lupa kaya soidanamak pirakani. Sana lupa singdu lairabadi aikhoi soidanamak inak khulagadabani. Masidagi Manorama adu konungda laklammi. Darbarda sangsilaktuna ningthauda ikai khumnabaga loinana khurumlammi. Ningthongna pandit adubu harau tayamna koksinduna hanglammi. Hayu pandit, ngasi nahakna aigi nakta lakpadi kari hainingi. Pandit aduna khumlaklammi. Iningthau, aihak iningthaugi lanthum sanalupa amata pamjadi. Aina pamjabadi iningthongna thabak suduna madugi mamal oina phanglakpa lupa sapi mari khakta aingonda pibiyu. Ningthau aduna makha taraklammi. Nahaksi angakpa mini he. Aigi nakta lakpa mipum khudingdi sana lupa mamal yamla yamlaba nung makal makal piyu haidana lakpa ngaktani. Aduga nahakna lupa sapi mari khaktamak piyu haiba. Nate nahaki sibu karisu leitaba wafam asida aibu karimnaribra. Nahakna pamba atay hayo. Aina soidanamak pini. Manoramana makha taraklammi. Nate iningthau. Aihak karisu pamjade. Migi maral lawbasi papki masakni. Iningthaugi humangmal na phangba lupa maridu nataba ay karisu pamde. Manoramagi wafamdu tarubada darbardugi miyamdu ngakpana tumin lainarami. Ngaihak wakal khalaba matungda ningthongna hairakki. Pare. Nahak na pamibado ay soidanamak pirage. Adubu nahak hayeng amukka lakoko. Seldu nangi napamda soidanamak pige. Asumna hainaraba matungda Manorama mayumda halaklammi. Manorama na halakpa ubaduda magi nupi Yasodana yamna khangningna hanglammi. Iningthongna kari pibiraklabage. Manorama na kumlaklammi. Hayengse konungda amukka laknanaba hairae. Yasodadu yamna harauna kumlaklammi. Iningthongna sana lupa mayam ama pige haiduna khalamgani. Ngasi pirabadi yamloi khanduna haiba soidanamak oiramganiye. Yasodadu wakal nungaijarammi. Numidangi matamni ningthaudu phamungda hipna mahakna matau karamna lupa maridu tangani khalammi. Mapunsida thabak amukta surakpa sunatte mingonda thaudadunata lakpani. Wakal khanna nongsu ngalaklammi. Ningthaudu iru senga luraba matungda segaiba phirol setuna konungi maning thonglomdagi lona thoraklammi. Mafam khara koina chatlaba matungda yum amada changsilaklammi. Yumdugi thongjilda nupa ama leptuna lairammi. Ningthau aduna nupaduda hairammi. Mahasoy, ay thabak thiba lakpani. Aingonda sanbiduna thabak amatadi pibiyo. Nupa aduna pare.
Sidagi khara chatlaga laikagi pukhi achauba ama leibani. Madudagi ising soklammo. Ningthau adusu thabaktu taurage hairammi. Aduga nupa aduna laibakna saba chapu achauba ama piraklammi. Isingdu khara soklaba matungda ningthaudu yamna warammi. Ising holibadusu yamna taklammi. Ningthau aduna ising puraga halakpa matam aduda nupa aduna nganglammi. Hai, thabak tawbada aduk taklabadi karam tawni. Ngasigi loiba naireroi. Nupa aduna ngangsilakpaga wabaga ningthauna purakliba safudu leimaida takhirammi kaikhirammi. Hanadagi sauraga leiriba nupa aduna amukka hena saurammi. Aduga hairakki. Hai, atanba. Nahaksi karigumba thabak amatadasu chanaroin he. Asumna saiduna lupa mari khak piraklammi. Lupa mari du puraga ningthaudu konunggi maning thonglomda laklammi. Aduga konungda sangsilaklammi. Ningthaugi masadu yamna siklammi. Makutsu yamna soklammi. Anaba singdu khanglaga ningthaudu lupa mari du yenglaga mahaki humangmalna panglakpa selni khanduna momon noksarammi. Ngaihak leiragadi Manorama-du konunggi darbarda changlaklammi. Ningthauda khurumlammi. Ningthau aduna Manorama-bu harauna koksilaga hairammi. Pandit, changlao. Aigi asengba humangmal na phangba lupa marise nangonda pirabani. Manorama-du seldu lauraga hairaklammi. Iningthau, aihakna pamjabasi masini. Minamba pap yaudaba thamoy sengna pibiba asini. Asomdana Yasodadi mayumda magi nupana sana lupa mayam puraklagani haiduna khawrangna ngairammi. Ngaihakki matungdadi Manorama-du mayumda halaklammi. Mahakna halakpa ubaduda magi nupidu harauna chenthoraklammi. Magi nupana kari kari purakpage haibadu yamna khangningba khawrangba mityeng amaga loinana yenglaklammi. Manorama magi nupigi mityenggi arthadu khangladuna imungda phat changki. Aduga yaliba khawdudagi lupa maridu lauthoraklaga hairaklammi. Hai, yengoi, masigi selse asamba sel natte. Iningthaugi humangmalna panglakpa selni. Masi hairaga magi nupida pirammi. Seldu uba matamda Yasoda yamna saurammi. Magi nupagi makuttagi seldu lauraga sumangda hauriba tulsibongda langsillammi. Mahaki ningjaba pumba kaihali haiduna magi nupada aduki matik saurammi. Matam khara haukre pambi masa marikhak tulsibong aduda hauraklammi. Pambi sing adu yengbada yamna phajarammi. Yasoda na numit khudingi pambi sing adubu ising sairammi. Nongma hokibana pambi singdu mapung maray parakle. Pambi aduda sana masugi phajaraba lay salammi. Lay adugi mayayda phajaraba charik marugum tawba arangba maru kaya marumsu palammi. Nungthilgi matamda maru singdu pambi sing adugi makhongda kelammi. Hek yengbada pukning huna phajaraba laygi maru singdu Yasodana numit khudingi khomjillammi. Aduga makhoygi kagi kachinamada polang amada pulap hapsinduna thamlammi. Masigi matung nongma yensang napi yonba nupi ama Yasoda hoida ensang napi yonba laklammi. Nupi adudagi Yasoda na ensang napi lehaurammi. Selgi mahut mahakna lay maru khara ensang yonbi nupi duda pirammi. Nupi du lay maru singdu ubaduda yamna pamjarammi. Lay maru singdu puraga mahak harauna hankirammi. Asum tawduna ensang napi yonba nupi du lakpa khudingi lay maru sing aduga ensang napiga onarammi. Asumna tha khara haukre ningthau masa nupigi luhongbagi matamsu naksilaklammi. Nongma maharanina ningthauda masa nupigi phajaraba lik amakhak sanabagidamag phajaraba mamal yamlaba charik khara pinanaba hairammi. Ningthongna magi manay masalsingda chariktu puraknaba yathang tawrammi. Manay masalsingdu laibaktugi kaithelda laklammi. Mamal yamlaba nupigi sana lupa yonphamda laklammi. Aduga pot yoliba nupa aduda mamal yamba phajaraba charik khara piraknaba hairammi. Pot yonba nupa aduna charik khara puthораktuna yenghallammi. Phajaraba hek yengba matamda pukning sumatningai oiraba charik singdu ubaduda ningthau manay sing aduna charik adu kadaidagi laurakpano haina hanglammi. Pot yonba nupa aduna hairakki. Aigi yomda ensang napi yonbi nupi ama hek lai mana ingonda ahongba mamalda yolambani.
ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯗꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯔꯤꯛꯇꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯛꯄꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯟꯗꯤꯠ ꯑꯃꯒꯤ ꯏꯃꯨꯡꯗ ꯃꯍꯥꯛꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤꯒ ꯑꯣꯟꯅꯔꯛꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎꯁꯤꯡꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯟꯗꯤꯠ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯣꯔꯃꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯅꯣꯔꯃꯥꯕꯨ ꯎꯕꯃꯛꯇꯗ ꯅꯤꯡꯊꯧꯅ ꯉꯛꯅ ꯍꯥꯏꯔꯛꯈꯤ, "ꯑꯣ, ꯅꯍꯥꯛ ꯑꯣꯏꯔꯦꯀꯣ? ꯅꯉꯣꯟꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯅ ꯐꯖꯔꯕ ꯆꯔꯤꯛ ꯈꯔ ꯄꯨꯔꯛꯏ꯫ ꯃꯅꯣꯔꯃꯥꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯇꯨꯜꯁꯤꯕꯣꯡꯗ ꯂꯩ ꯄꯥꯝꯕꯤ ꯃꯔꯤꯈꯛ ꯍꯧꯏ꯫ ꯅꯨꯡꯊꯤꯜ ꯈꯨꯗꯤꯡꯒꯤ ꯊꯨꯝꯃꯣꯛ ꯑꯃꯃꯝ ꯄꯤꯛ ꯊꯟꯅ ꯂꯩ ꯃꯔꯨ ꯀꯦꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯦꯜꯂꯛꯄ ꯃꯔꯨꯁꯤꯡꯗꯨ ꯈꯨꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯀꯌꯥꯅꯣ ꯂꯧꯕꯤꯕ ꯌꯥꯒꯅꯤ?" ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯁꯤꯒꯨꯝꯕ ꯆꯔꯤꯛ ꯑꯁꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯆꯪꯗꯨꯅ ꯋꯥꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤꯅ ꯂꯩ ꯄꯥꯝꯕꯤꯗ ꯄꯥꯜꯂꯤ ꯍꯥꯏꯕ?" ꯃꯅꯣꯔꯃꯥꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯂꯩ ꯄꯥꯝꯕꯤꯁꯤꯡꯗꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯅꯣꯔꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯇꯨꯜꯁꯤꯕꯣꯡꯗꯨꯗ ꯍꯧꯔꯤꯕ ꯐꯖꯔꯕ ꯄꯥꯝꯕꯤ ꯃꯔꯤꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯈꯤ, "ꯍꯥꯏ ꯄꯟꯗꯤꯠ, ꯅꯍꯥꯛꯅ ꯄꯥꯝꯕꯤꯁꯤꯒꯤ ꯃꯔꯨꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯊꯥꯔꯤꯕꯅꯣ?" ꯃꯅꯣꯔꯃꯥꯗꯨ ꯃꯀꯣꯛ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯈꯪꯗꯦ, ꯃꯁꯥ ꯃꯊꯟꯇ ꯍꯧꯖꯔꯛꯄꯅꯤ." ꯃꯅꯣꯔꯃꯥꯅ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯕꯥꯛ ꯈꯔ ꯈꯣꯠꯇꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯨꯄꯥ ꯃꯔꯤꯈꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯁꯣꯗꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯈꯤ, "ꯑꯦ, ꯃꯁꯤꯗꯤ ꯅꯍꯥꯛꯅ ꯏꯅꯤꯡꯊꯧꯗꯒꯤ ꯂꯧꯔꯛꯄ ꯂꯨꯄꯥ ꯃꯔꯤꯗꯨꯅꯤꯅ? ꯑꯩꯅ ꯇꯨꯜꯁꯤꯕꯣꯡꯗ ꯂꯪꯁꯤꯟꯈꯤꯕꯗꯨꯅꯤ." ꯃꯁꯤꯗꯒꯤ ꯃꯅꯣꯔꯃꯥꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯄꯨꯡ ꯈꯔꯈꯛꯀꯤ ꯍꯨꯃꯥꯡꯃꯜꯅ ꯑꯁꯨꯛ ꯃꯥꯏ ꯄꯥꯛꯄ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯔꯕꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯔꯕꯗꯤ ꯀꯌꯥꯝ ꯌꯥꯝꯒꯅꯤ? ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯗꯨꯛ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯤꯕꯗꯤ?" ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯉꯛꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯈꯤ, "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯂꯨꯏ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯣꯛꯀꯅꯨꯅꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯇꯥꯎ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩ ꯊꯕꯛ ꯀꯟꯅ ꯁꯨꯅꯣꯝꯗꯨꯅ ꯑꯩꯒꯤ ꯍꯣꯠꯅꯖꯃꯜ ꯇꯥꯟꯗꯕ ꯌꯥꯗꯦ." ꯃꯍꯥꯔꯥꯅꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯦ, ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ?" ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯒꯗꯕꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯔꯥꯅꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯗꯅꯕ ꯍꯥꯏꯅꯁꯨ ꯈꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯊꯕꯛ ꯁꯨꯕꯗꯨ ꯎꯕꯗꯨꯗ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯌꯥꯝꯗꯨꯗꯤ ꯉꯛꯅ ꯅꯤꯡꯊꯧꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯣꯜꯒꯤ ꯂꯩꯁꯤꯡ ꯏꯁꯤꯡ ꯆꯥꯏꯕ, ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯅꯤꯡꯊꯧꯅ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯤꯡꯊꯧꯅ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯔꯤꯁꯤ ꯂꯩꯕꯥꯛꯇꯨ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯨꯕ ꯅꯣꯝꯕꯗ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯦ, ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡꯃꯜꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕꯒꯨꯝ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯌꯥꯁꯣꯗꯥꯗꯨ ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯊꯤꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯅꯣꯔꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯁꯥꯟꯇꯤ ꯐꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫
ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯗꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯨꯝꯅ ꯋꯥ ꯉꯥꯡꯏ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯨꯝꯅ ꯌꯥꯝꯅ ꯁꯤꯡꯏ ꯍꯥꯏꯅꯩ꯫ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯅ ꯃꯥꯒꯤ ꯇꯦꯅꯋꯥ ꯑꯃ ꯄꯣꯟꯗ ꯌꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯅꯋꯥꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯋꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯇꯦꯅꯋꯥꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯤꯡꯊꯧꯅ ꯇꯦꯅꯋꯥꯗꯨꯕꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯇꯣꯡꯍꯜꯂꯗꯨꯅ ꯃꯥꯒꯤ ꯑꯉꯥꯡꯕ ꯃꯆꯤꯟ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯈꯖꯥꯏꯗ ꯆꯤꯛꯇꯤ ꯆꯤꯛꯇꯅ ꯇꯛꯇꯨꯅ ꯅꯥꯟꯗꯨꯅ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯦꯅ ꯅꯧꯅ ꯋꯥ ꯉꯥꯡꯏ꯫ ꯕꯁꯟꯇꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯝꯕꯤ ꯑꯌꯥꯝꯕ ꯌꯥꯅꯤꯡ ꯍꯨꯜꯂꯝꯃꯤ꯫ ꯃꯥꯂꯦꯝꯁꯤ ꯑꯁꯪꯕ ꯐꯤꯖꯣꯜ ꯊꯣꯟꯕꯒꯨꯝ ꯅꯤꯡꯊꯤꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯕꯁꯟꯇꯒꯤ ꯅꯤꯡꯊꯤꯔꯕ ꯑꯌꯨꯛ ꯑꯃꯗ ꯇꯦꯅꯋꯥꯅ ꯅꯤꯡꯊꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯑꯩꯒꯤ ꯂꯩꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯃꯇꯝ ꯈꯔꯗꯪ ꯊꯥꯗꯣꯛꯄꯤꯌꯨ, ꯌꯨꯝꯗ ꯆꯠꯆꯔꯨꯒꯦ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯦꯅꯋꯥ ꯑꯗꯨꯅꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯄꯒꯤ ꯋꯥꯐꯝꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯦꯅꯋꯥꯗꯨꯅ ꯅꯨꯡꯇꯤꯒꯤ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯇꯧꯕꯇꯗꯤ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯍꯜꯂꯛꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯕꯨ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯜ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨꯅ ꯅꯤꯡꯊꯧꯕꯨ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯑꯣꯏꯅꯕꯅꯤ꯫ ꯇꯦꯅꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯍꯥꯛꯅ ꯏꯕꯨꯡꯉꯣꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯈꯨꯗꯣꯜꯄꯣꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯅꯤ." ꯅꯤꯡꯊꯧꯅ ꯇꯦꯅꯋꯥꯗꯨꯕꯨ ꯅꯨꯡꯁꯤꯅꯁꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯦꯅꯋꯥꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯈꯖꯥꯏꯗ ꯃꯥꯒꯤ ꯑꯉꯥꯡꯕ ꯃꯅꯥꯇꯣꯟꯗꯨꯅ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯈꯞꯂ ꯈꯞꯂꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯇꯦꯅꯋꯥꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯗ, ꯆꯤꯡ ꯑꯃꯗꯒꯤ ꯆꯤꯡ ꯑꯃꯗ, ꯇꯝꯄꯥꯛ ꯑꯃꯗꯒꯤ ꯇꯝꯄꯥꯛ ꯑꯃꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯇꯤꯌꯥ ꯃꯊꯛꯇꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯦꯅꯋꯥꯗꯨꯅ ꯄꯥꯏꯔꯤꯕꯗꯨ ꯀꯗꯥꯏ ꯇꯥꯟꯅ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯇꯦꯅꯋꯥꯗꯨꯅ ꯄꯥꯏꯔꯤꯕꯗꯨ ꯀꯌꯥꯝ ꯂꯥꯞꯅ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯅꯕ ꯊꯥꯈꯤ꯫ ꯃꯅꯥꯏꯁꯤꯡꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯦꯅꯋꯥꯗꯨꯅ ꯄꯥꯏꯔꯤꯕꯗꯨ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯃꯥꯏꯜ ꯀꯌꯥ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎ ꯋꯥ ꯀꯌా ꯍꯧꯗꯕ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯅꯥꯄꯤꯁꯨ ꯍꯧꯗꯦ, ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯕ ꯎꯏ꯫ ꯃꯈꯣꯏ ꯇꯨꯔꯦꯜꯗꯨ ꯂꯥꯟꯊꯣꯛꯄ ꯉꯝꯂꯣꯏꯗꯕꯅꯤꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯇꯤꯌꯥꯗ ꯇꯦꯅꯋꯥꯗꯨꯁꯨ ꯄꯥꯏꯕ ꯎꯔꯝꯗꯦ, ꯀꯗꯥꯏ ꯇꯥꯟꯅ ꯄꯥꯏꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯆꯥꯎꯔꯕ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯎꯁꯥꯗ ꯎꯆꯦꯛꯀꯤ ꯃꯀꯣꯟ ꯑꯃ ꯁꯥꯕ ꯎꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯇꯨꯅ ꯎꯁꯥꯗ ꯌꯥꯟꯊꯔꯤꯕ ꯃꯀꯣꯟꯗꯨ ꯏꯁꯤꯡꯗ ꯇꯥꯈꯤ꯫ ꯃꯀꯣꯟꯗꯨꯗ ꯃꯈꯣꯏꯅ ꯇꯦꯅꯋꯥꯗꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯇꯦꯅꯋꯥꯗꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯦꯅꯋꯥꯗꯨꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯇꯦꯅꯋꯥꯅ ꯌꯥꯗ꯭ꯔꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯎꯔꯛꯄꯁꯤꯡꯗꯨ ꯅꯤꯡꯊꯧꯗ ꯇꯝꯈꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯈꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯗꯨꯛ ꯁꯤꯡꯈ꯭ꯔꯕ ꯇꯦꯅꯋꯥ ꯑꯗꯨꯅ ꯐꯖꯔꯕ ꯀꯣꯅꯨꯡꯒꯤ ꯄꯣꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯈ꯭ꯔꯕ ꯂꯝꯍꯥꯡ ꯑꯃꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯨꯝ ꯁꯥꯗꯨꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗꯅꯤ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯃꯛ ꯆꯠꯈꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯔꯨꯝ ꯀꯣꯛꯇꯨꯅ ꯃꯆꯥ ꯀꯣꯜꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯂꯗꯨꯅ ꯄꯥꯏꯕ ꯉꯝꯂꯛꯈꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯄꯨꯔꯥ ꯄꯥꯏꯕ ꯉꯝꯂꯛꯂꯕꯗ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯈꯤ꯫ ꯇꯦꯅꯋꯥꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯜ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯇꯦꯅꯋꯥꯅ ꯍꯦꯂꯣꯏꯁꯤꯡꯒꯤ ꯐꯖꯔꯕ ꯂꯩꯀꯣꯜꯗ ꯆꯠꯂꯝꯃꯤ꯫ ꯂꯩꯀꯣꯜꯁꯤꯗꯒꯤ ꯑꯗꯔ ꯒꯨꯂꯥꯞꯀꯨꯝꯅ ꯉꯥꯡꯅ ꯐꯖꯔꯕ ꯁꯦꯝ ꯑꯅꯤꯈꯛ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯒꯦꯠ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯛ ꯄꯥꯏꯁꯤꯜꯂꯛꯄꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯇꯦꯅꯋꯥ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯊꯣꯔꯛꯂꯕꯗ ꯇꯦꯅꯋꯥꯅ ꯅꯤꯡꯊꯧꯒꯤ ꯈꯨꯗꯥꯡꯗ ꯇꯣꯡꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯦꯝ ꯑꯅꯤꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯍꯥꯛꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯎꯖꯗꯦ꯫
ꯅꯤꯡꯊꯧꯗꯨ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯇꯦꯅꯋꯥꯗꯨ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯨꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯦꯝ ꯑꯅꯤꯗꯨ ꯍꯨ ꯌꯥꯎꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯦꯝꯗꯨ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯍꯨꯏꯗꯨꯗ ꯄꯤꯖꯅꯕ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯂꯥꯝꯂꯕ ꯍꯨꯏꯗꯨꯅ ꯁꯦꯝꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯨꯏꯗꯨ ꯑꯣꯟꯊꯣꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯝꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯇꯦꯅꯋꯥꯅ ꯇꯧꯔꯤꯕ ꯂꯧꯅꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯇꯦꯅꯋꯥꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯉꯛ ꯂꯩꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯅꯤꯁꯨꯕ ꯁꯦꯝꯗꯨ ꯂꯪꯊꯣꯛꯈꯤꯅꯕ ꯃꯅꯥꯏꯗ ꯌꯥꯊꯪ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯍꯨꯟꯗꯣꯛꯈꯤꯕ ꯁꯦꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜꯗ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯨꯅꯃꯛ ꯆꯥꯎꯔꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯛꯇꯨꯅ ꯎꯍꯩ ꯀꯌꯥꯃꯔꯨꯝ ꯄꯥꯜꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯗ ꯍꯧꯔꯤꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤ ꯑꯁꯤꯕꯒꯤ ꯄꯥꯝꯕꯤꯅꯤ, ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯍꯨ ꯆꯦꯟꯕ ꯎꯍꯩ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯍꯦꯛꯇꯨꯅ ꯆꯥꯔꯣꯏꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯆꯥꯔꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯁꯤꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯆꯪꯕ ꯌꯥꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯋꯥꯏ ꯁꯤꯠꯄ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯧꯗꯤ ꯁꯒꯣꯜꯁꯪ ꯑꯗꯨꯕꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯍꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜꯗꯤ ꯈꯖꯤꯛꯇꯪ ꯄꯤꯕꯤꯕꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯈꯣꯏꯕꯨ ꯊꯧꯁꯥꯕꯤꯔꯝꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯦꯝꯕ ꯁꯥꯒꯩꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯛꯅ ꯁꯝꯅꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯋꯥꯏ ꯁꯤꯠꯄ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯛꯂꯦ, ꯑꯍꯜꯁꯨ ꯑꯣꯏꯔꯛꯂꯦ, ꯁꯒꯣꯜꯒꯤ ꯁꯦꯕꯥꯗ ꯄꯨꯟꯁꯤ ꯀꯦꯝꯒꯗꯧꯔꯦ, ꯑꯗꯨꯅ ꯑꯁꯤꯕꯒꯤ ꯄꯥꯝꯕꯤꯗ ꯄꯥꯜꯂꯤꯕ ꯎꯍꯩꯁꯤ ꯆꯥꯔꯒ ꯁꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯏ ꯁꯤꯠꯄꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯂꯩꯀꯣꯜ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯍꯩꯗꯨ ꯑꯃꯃꯝ ꯍꯦꯛꯇꯨꯅ ꯃꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯆꯍꯤ 10ꯒꯤ ꯅꯍꯥ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜꯁꯪꯒꯤ ꯃꯄꯨ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯅꯍꯥ ꯑꯅꯤ ꯎꯈꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ, ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯛꯂꯕ ꯃꯇꯩ ꯃꯅꯥꯎꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯤ ꯋꯥꯃꯜꯂꯦ, ꯁꯤꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯤꯡꯂꯤꯕ ꯁꯦꯝ ꯑꯁꯤ ꯍꯦꯛꯇꯨꯅ ꯆꯥꯔꯨꯕꯗꯒꯤ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯅꯍꯥ ꯑꯣꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ, ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯨꯗ ꯊꯥꯖꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯍꯩ ꯍꯦꯛꯇꯨꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯂꯤꯕ ꯑꯊꯤꯡꯕ ꯑꯗꯨ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯂꯥꯎꯊꯣꯛꯈꯤ꯫ ꯁꯒꯣꯜ ꯁꯦꯟꯅꯕ ꯅꯨꯄꯥꯗꯨꯅ ꯋꯥꯏ ꯁꯤꯠꯄꯅ ꯍꯥꯏꯕ ꯋꯥꯗꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯆꯥꯡ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯅꯥꯏ ꯑꯃꯕꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯉꯛꯄ ꯎꯍꯩ ꯑꯗꯨ ꯍꯦꯛꯂꯨꯅꯕ ꯌꯥꯊꯪ ꯄꯤꯈꯤ꯫ ꯑꯍꯜꯗꯨꯅ ꯎꯍꯩꯗꯨ ꯆꯩꯅ ꯍꯦꯛꯇꯨꯅ ꯊꯨꯃꯣꯛ ꯃꯆꯥ ꯑꯃꯗ ꯄꯤꯛ ꯊꯟꯅ ꯄꯨꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ ꯀꯤꯅ ꯀꯤꯅ ꯎꯍꯩꯗꯨ ꯆꯥꯈꯤ꯫ ꯊꯨꯅꯃꯛ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯥꯗꯨꯒꯤ ꯑꯈꯨꯏꯕ ꯎꯟꯁꯥ ꯃꯌꯥꯝꯗꯨ ꯇꯥꯊꯣꯠ ꯇꯥꯊꯣꯠꯄ ꯑꯣꯟꯊꯣꯔꯛꯇꯨꯅ ꯆꯍꯤ 10ꯒꯤ ꯅꯍꯥ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯐꯝꯐꯝꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃ ꯆꯥꯔꯝꯃꯤ, ꯑꯃꯁꯨꯡ ꯊꯨꯅꯃꯛ ꯅꯍꯥ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗꯨ ꯎꯍꯩꯗꯨ ꯂꯣꯏꯅꯃꯛ ꯆꯥꯔꯝꯃꯤ, ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯍꯥ ꯑꯣꯟꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯥꯏꯕꯁꯤꯡ ꯑꯃꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯄꯨꯝꯅꯃꯛ ꯀꯧꯔꯨꯅꯕ ꯃꯤ ꯊꯥꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯉꯛꯄ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯝꯗ ꯈꯪꯍꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯁꯤꯡꯅ ꯀꯨꯞꯅ ꯎꯍꯩꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯍꯨꯏꯕꯨ ꯁꯤꯍꯟꯈꯤꯕ ꯁꯦꯝ ꯑꯗꯨꯗꯤ ꯂꯤꯟꯅ ꯂꯦꯛꯂꯨꯔꯕ ꯎꯍꯩꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯍꯩ ꯑꯁꯤ ꯍꯦꯂꯣꯏꯒꯤ ꯂꯩꯀꯣꯜꯗ ꯍꯧꯏ꯫ ꯂꯤꯜꯅ ꯂꯦꯛꯄꯗ ꯂꯤꯜꯒꯤ ꯃꯇꯤꯜ ꯍꯨ ꯑꯣꯏꯕꯗꯨ ꯎꯍꯩꯗꯨꯗ ꯄꯛꯍꯧꯕꯅꯤ, ꯑꯗꯨꯅ ꯍꯨꯏꯗꯨꯅ ꯆꯥꯔꯨꯕꯗ ꯈꯨꯗꯛꯇ ꯁꯤꯈꯤꯕꯅꯤ꯫ ꯎꯍꯩ ꯑꯅꯤꯃꯛ ꯎꯄꯥꯜ ꯑꯃꯠꯇꯗꯒꯤ ꯍꯦꯛꯂꯛꯄꯅꯤ꯫ ꯇꯦꯅꯋꯥꯗ ꯃꯔꯥꯜ ꯄꯤꯔꯨꯕ ꯑꯁꯤꯃꯛꯇꯤ ꯆꯨꯝꯗꯕꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯈꯨꯠꯃꯛꯅ ꯃꯍꯥꯛꯀꯤ ꯇꯦꯅꯋꯥꯗꯨ ꯍꯥꯠꯂꯨꯕꯒꯤꯗꯃꯛ
ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯩ ꯀꯠꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯎ ꯄꯥꯝꯕꯤꯗꯨ ꯇꯤꯔꯊ ꯆꯠꯄ ꯀꯌꯥꯒꯤ ꯃꯐꯝ ꯑꯣꯏꯔꯛꯈꯤ꯫